ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯔꯣꯝꯗꯁꯨ ꯐꯥꯏꯂꯦꯟ ꯍꯥꯏꯅ ꯂꯩꯕ ꯀꯨꯀꯤꯒꯤ ꯈꯨꯜ ꯐꯥꯏꯂꯦꯟ ꯂꯣꯝꯗꯒꯤ ꯁꯦꯛꯃꯥꯏꯒꯤ ꯄꯥꯡꯒꯟ ꯇꯥꯕꯤ ꯁꯣꯝꯗ ꯕꯣꯝ ꯌꯥꯎꯅ ꯀꯟꯅ ꯅꯣꯡꯃꯩ ꯕꯣꯝ ꯌꯥꯎꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯦ ꯄꯨꯡ 5:30 ꯆꯞ ꯆꯥꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯁꯨ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯦ ꯂꯣꯏꯅꯅ ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯀꯧꯇ꯭ꯔꯨꯛ ꯈꯨꯟꯖꯥꯎꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ 10 ꯁꯨꯔꯦ ꯍꯥꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯥꯈꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯌꯨꯝꯒꯤ ꯖꯤꯡꯒꯗ ꯇꯝꯃꯒ ꯗ꯭ꯔꯣꯟꯅ ꯕꯣꯝ ꯊꯥꯗꯔꯛꯄ ꯌꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯀꯥꯏꯔꯦ ꯑꯀꯥꯏ ꯑꯇꯣꯏ ꯂꯣꯏ ꯅꯪꯉꯦ ꯁꯤꯅꯤ ꯍꯧꯖꯤꯛꯇ ꯗ꯭ꯔꯣꯟ ꯄꯥꯏꯔꯒ ꯊꯥꯗꯔꯛꯈꯤꯕ ꯃꯐꯝꯗꯣ ꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯕꯥꯏꯕꯤꯁꯤꯡꯒꯤ ꯌꯨꯝꯗ ꯄꯥꯜꯂꯤ ꯃꯅꯤꯡꯒꯤ ꯆꯥꯛꯁꯪꯗ ꯗ꯭ꯔꯣꯟ ꯑꯃ ꯇꯧꯔꯒ ꯗ꯭ꯔꯣꯟ ꯄꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯁꯨꯝ ꯉꯥꯡꯅꯕꯗ ꯄꯥꯏꯈꯤꯕꯗ ꯉꯥꯏꯔꯤ ꯊꯥꯗꯕꯗ ꯁꯤ ꯌꯨꯝꯁꯤꯗ ꯄꯥꯜꯂꯦ ꯁꯤꯅꯤ ꯁꯦꯒꯥꯏꯔꯤꯁꯤ ꯗ꯭ꯔꯣꯟꯅ ꯇꯧꯕꯗ ꯁꯦꯒꯥꯏꯔꯤꯁꯦ ꯁꯤ ꯇꯤꯟꯉꯩꯁꯦ ꯃꯆꯦꯠ ꯗ꯭ꯔꯣꯟ ꯇꯧꯔꯒ ꯊꯥꯗꯔꯛꯄ ꯃꯐꯝꯅꯦ ꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯃꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯃꯨꯛꯇ ꯃꯤ ꯑꯃꯨꯛꯇ